Oi cheluhe thabak oiraroi ni nangbo Hello ma'am aigi video ase handak yam toina thangatpa ngamdre adoisu ei video matek memory ama oinabagi ei dum thangatcharake do ei hojik se loisana lore loisalisina ei mama ga hojik medical la chatoine bako mama ta chaune ei ne khoi hum se medical la kari gi chatoina habada ko mama gi MRI tawbagi date loba chatoine duduna ei se loisale short kurta se sele jeans khangau sele short kurta se ina upuda namchan leibagi kuchu laure adoisu current se leiramdre ju dum setchale bako press tawba yadrabanina nungsa su yam sabado oi ayuk ngantani pung 9 makhai digi khoje thokpagi planning tawnarini tum hai haina khoje 8 taning tamang oire khoje thoe bako nungsa su tum ayuk ngantagi ni na jak launa sabiduni aduga medical road chatpase mayam khwaidagi ki ba haibu gari se jam oi base si yamna ki sabanina do aiti kokse haidi auto tonga su ko gari jam marak de isi ko hekta ngawalya ba ki na chatpani adubu hekta jam phangnare shortcut lambi da lakpani aduga sigi mate khaksida khoise South City Hospital jaure tugi mamang du phawbada khoise gari jamna pungkhai mung lepaga leire bako haisini gari jam oi basim gwaba ni subalaite mayam aduga khoise valley khatang landhorakpa matamda gari se thaba hore haidi jam do phaba hore bako khoise hoji konorokom tawna landhoraktana medical manung change hoji do medical se eisu mayam ahan bani ko medical la ise akhoi mama puraga do medical la sarkari hospital oibanina khara paisa su khara kongmani aidana khoise lakpani aduga midi khutin ama do ei manung changaga video ka lawba kaya ngamdre bako khara busy oirabanina aduga akhoi mama gi MRI tawbagi date tu su lawre pire aduga akhoise jumda hanaba lae bako nungsa sai ado jumda hanbase akhoi pung 11 makhai du moina tare do halakpada di yam komna hale mayam haidi bypass rom dagi sunai taraga sumla eduna jam kaya phangnaraktre do khoi hojik yum yore ko mayam yum yoraga luja thoe do khoina yum yoba madamda pung 1 makhai du moina tare aduga chakse lambana loina laigi kanji da chaksu hapiramre do hojik chakse kana nauna thongi bani abako ina mana ja hoina thenga kane na mana chakse hapiramdre bado thongi bani na thongma ngairaga hojik cha thoni do mayam chai sing chaba loiraga ngahak pothara matungda tum hogolaga ma hei chaningdana mangge je koiti thiraga ko yumda khara leibado do melaga chare do metringai dane hana video loge tawra kaw thore chaba loiraga oina jenghale mayam waroganu ado hawdi khu haw mani duga ngahak si mangge chaba loiraga amu patit tanabagi asigi patit ki cheise ilambane bako to si itpa loiraga amu ma ta chawga egase hoji khulakta pan khara yonge haidana ta chawna pan lawrusi pan khara khulakta khara yon si kitang kana nabagi haidana akhoi se bas kandidagi pan lawba chatlibani aduga weather se phajabana mayam sandawaram da sumaina koiba tholakpa se wakhal nungai da bolerasu ne haidi kauthui bako phajaba asang aman atia phajabase uraga aduga mayam khoi hojik se palar bonda hana haigalu doine palar bondagi khoi si gi mana lawur doine bako sana ada mayam adusu jenghalakke bako kona do hojik se ta jogai ga chatminari aduga numisu ta salaktore aduna ei video se kaya phajana namdre matek namme do khoi su pan do lawre bako do lawra aga khosi puraga lae jum tana mu chalani mayam do hojik yum yona bachalasi yum yoraga mu yenghala ge bako tapi chalo Chendri ga ino chelu Oi chelu he thabak oiraroi ni nangbo chelu to mayam yum yobaga khoise pan je thoktoga jenge duga mayam su launa gare pa khakjam na khangbra adu pan je yamna chu haure duga yamna chu munba do oi lengchu lengde ba do hojing sai gi chi gi mana do mu yengarsi su sigalere adu sigi sana se ko mayam haidi sahan ba su nate ba ko sana se haidi mata jari ngai da leisalau bani aba haidi bandhop thamdok duga handok pa ngamda ba duga handok pa ngamda ba duga jonthok pa hai tare duga haidi hongna jonthok pa duga mata cha hauri haidana ko la hobani ba sana oina leiradi tangi dana ko mayam do hoji sijela ka su mayam na jengale kamai to I phajabra haji si thaina gi budi style lore ko do isu piktak laktak na sum haidi rasiam di dum leijai do chichena kai kuma pam ba taraga su ma to pa design sum sadok pa yare dana ko to sigumba sana se haji sumaina ahong ba haidi timing gi jenga sana se lei bana tana upai leite hoji kan di sana se am tangi ko mayam adutuna sana sina noma gi tanghat pa ko pani na sumaina ahong a saw leiringai da khoi chi se su
ꯄꯩꯁꯥ ꯂꯩꯕ꯭ꯔꯥ ꯂꯩꯇꯕ꯭ꯔꯥ ꯃꯥꯒꯤꯁꯨ ꯍꯥꯏꯗꯤ ꯃꯥꯁꯨ ꯀꯩ ꯍꯥꯏꯅꯤ ꯌꯨꯝ ꯍꯦꯛ ꯄꯥꯟꯈꯤꯕꯗꯒꯤ ꯁꯅꯥ ꯍꯥꯏꯕꯁꯤ ꯃꯥ ꯐꯖꯅ ꯁꯥꯖꯕꯗꯣ ꯉꯝꯖꯗꯦ ꯍꯥꯏꯇꯥꯔꯦ. ꯑꯗꯨꯅ ꯍꯟꯗꯛꯇꯤ ꯃꯇꯥ ꯆꯥꯔꯤꯉꯩꯗ ꯃꯥ ꯂꯧꯖꯍꯧꯔꯦ. ꯑꯗꯣ ꯐꯔꯦ. ꯑꯗꯣ ꯃꯌꯥꯝ ꯋꯥꯔꯧꯕ ꯌꯥꯗꯦ. ꯑꯩ ꯚꯤꯗꯤꯑꯣꯁꯦ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯒꯦ. ꯑꯩ ꯚꯤꯗꯤꯑꯣ ꯃꯈꯥ ꯑꯇꯩ ꯂꯧꯕ ꯉꯝꯖꯗ꯭ꯔꯦ. ꯃꯌꯥꯝ ꯋꯥꯔꯧꯕ ꯌꯥꯗꯦ. ꯑꯩ ꯈꯔ ꯁꯪꯖꯗꯕꯗꯒꯤꯅꯤ. ꯑꯗꯣ ꯃꯊꯪꯗ ꯑꯃꯨꯛ ꯑꯅꯧꯕ ꯚꯤꯗꯤꯑꯣ ꯑꯃ ꯄꯨꯔꯒ ꯂꯥꯛꯄ ꯉꯝꯕ ꯑꯣꯏꯖꯔꯒꯦ. ꯉꯁꯤꯒꯤ ꯑꯣꯏꯅ ꯁꯤ ꯈꯛꯇꯅꯤ ꯃꯌꯥꯝ. ꯑꯗꯣ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯅꯨꯡꯉꯥꯏꯕ ꯅꯨꯡꯉꯥꯏꯇꯕ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯣ, ꯑꯗꯨꯒ ꯁꯕꯁꯀ꯭ꯔꯥꯏꯕꯁꯨ ꯇꯧꯕꯤꯔꯝꯃꯣ, ꯑꯗꯨꯒ ꯀꯃꯦꯟꯁꯨ ꯑꯗꯨꯝ ꯇꯧꯕꯤꯔꯛꯑꯣ ꯃꯌꯥꯝ. ꯕꯥꯏ ꯕꯥꯏ.